ꯕꯤꯖꯂꯤ ꯒꯥꯔꯗꯦꯟꯗ ꯊꯥꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯂꯩꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩ ꯑꯌꯥꯝꯕ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯒ ꯃꯔꯨ ꯍꯥꯏꯊꯔꯛꯑꯦ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯃꯔꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯐꯖꯩ. ꯃꯔꯨꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯅꯦ. ꯃꯁꯤ ꯊꯥꯎꯗꯤ ꯐꯅꯌꯥꯝ ꯊꯣꯛꯑꯒꯅꯤ. ꯃꯥꯅ ꯄꯥꯛꯄꯒꯤ ꯆꯥꯡꯁꯤ ꯏꯟꯆꯤ 9ꯒꯨꯝꯕꯒꯤ ꯆꯥꯡꯗꯤ ꯄꯥꯛꯑꯦ. ꯁꯤ ꯃꯦꯗꯤꯌꯝ ꯁꯥꯏꯖꯅꯤ. ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯄꯁꯨ ꯂꯩ. ꯁꯤꯗꯁꯨ ꯁꯤꯅ ꯏꯟꯆꯤ 10ꯃꯨꯛꯇꯤ ꯄꯥꯛꯑꯅꯤ. ꯐꯨꯠ ꯃꯌꯥꯗꯤ ꯑꯗꯨꯝ ꯄꯥꯛꯄ ꯌꯥꯎꯖꯥꯠꯅꯤ. ꯌꯥꯝ ꯐꯔꯒꯗꯤ. ꯁꯤꯗꯤ ꯐꯨꯠ ꯃꯌꯥꯗꯤ ꯄꯥꯛꯑꯅꯤ. ꯄꯥꯛꯑꯦ ꯁꯤꯗꯤ. ꯐꯖꯅ ꯄꯥꯛꯑꯦ ꯁꯤꯗꯤ. ꯌꯥꯝ ꯆꯥꯎꯋꯦ. ꯑꯁ ꯃꯔꯨ ꯌꯥꯝ ꯊꯤ ꯆꯥꯎꯔꯖꯥꯠꯅꯤ. ꯐꯖꯅ ꯄ꯭ꯔꯗꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯍꯥꯡꯍꯟꯗꯕꯤꯗ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯔꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯄꯨꯊꯣꯛꯄꯤꯔꯤꯕ ꯈꯔꯁꯤꯅ ꯆꯍꯤ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃ ꯑꯗꯨꯝ ꯊꯥꯛꯄ ꯌꯥꯔꯅꯤ. ꯁꯨꯃꯥꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯁꯟꯐ꯭ꯂꯥꯋꯔꯒꯤ ꯑꯣꯏꯔꯣ, ꯍꯪꯒꯥꯝꯒꯤ ꯑꯣꯏꯔꯣ, ꯑꯗꯒꯤ ꯁꯣꯌꯥꯕꯤꯟꯒꯤ ꯑꯣꯏꯔꯣ, ꯃꯌꯥꯝ ꯑꯃ ꯑꯀꯪꯕꯗ ꯏꯁꯤꯡ ꯏꯊꯩ ꯂꯧꯈꯣꯡ ꯐꯪꯗ꯭ꯔꯁꯨ, ꯏꯁꯤꯡ ꯌꯥꯝ ꯀꯟꯅ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯥꯏ ꯃꯥꯏ ꯆꯥꯟꯅꯕꯗꯨ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒꯗꯤ ꯌꯥꯝ ꯊꯤ ꯐꯒꯅꯤ. ꯃꯌꯥꯝꯁꯦ ꯄ꯭ꯔꯗꯛ ꯃꯌꯥꯝ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ. ꯌꯦꯡꯕꯤꯌꯨ. ꯃꯇꯝ ꯁꯤꯒꯤ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯕ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯈ꯭ꯔꯕ ꯁꯟꯐ꯭ꯂꯥꯋꯔꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯅ ꯃꯍꯩ ꯌꯥꯟꯕꯒꯤ ꯊꯥꯛ ꯌꯧꯔꯛꯑꯦ. ꯌꯥꯝ ꯐꯖꯔꯦ. ꯌꯥꯝ ꯄ꯭ꯔꯗꯛꯁꯤ ꯃꯔꯨ ꯑꯃ ꯊꯥꯈꯤꯕꯗꯨꯅ ꯃꯔꯨ ꯀꯌꯥꯅꯣ ꯌꯦꯡꯕꯤꯌꯨ. ꯃꯔꯨ ꯑꯃꯈꯛꯇꯪ ꯊꯥꯕꯗꯨꯅ ꯃꯔꯨꯁꯤ ꯁꯤꯗꯩꯗ ꯄꯥꯜꯂꯝꯒꯗꯕ ꯃꯔꯨꯁꯤ 1000ꯒꯤ ꯃꯊꯛꯇ ꯄꯥꯜꯂꯝꯃꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯩ ꯑꯃꯈꯛꯀꯤ ꯑꯦꯔꯤꯌꯥꯗ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯉꯦ. ꯌꯥꯝꯁꯨ ꯌꯥꯝꯃꯦ. ꯐꯨꯠ ꯑꯃ ꯃꯌꯥ ꯄꯥꯛꯑꯦ. ꯌꯥꯝ ꯄꯥꯛꯑꯦ. ꯑꯁꯤꯗꯁꯨ ꯑꯄꯥꯛꯄ ꯂꯩꯔꯦ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯗꯨ. ꯁꯨꯃꯥꯏꯅ ꯃꯔꯨ ꯑꯃꯈꯛ ꯊꯥꯈꯤꯕꯗꯨꯅ ꯃꯔꯨ ꯀꯌꯥꯅꯣ ꯄꯨꯊꯣꯔꯛꯀꯗꯣꯏꯁꯦ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯏꯔꯝꯗꯝꯁꯦ ꯃꯥꯅ ꯄꯛꯅꯒꯗꯕ ꯃꯐꯝꯗꯨꯒꯤ ꯖꯒꯥ ꯈꯟꯗꯅ ꯊꯥꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯄ꯭ꯔꯗꯛꯅ ꯄꯤꯛ ꯊꯟꯗꯣꯏꯅꯤ. ꯄ꯭ꯔꯗꯛ ꯃꯌꯥꯝ ꯄꯨꯊꯣꯔꯛꯑꯒꯗꯤ ꯄꯨꯊꯣꯛꯀꯗꯣꯏ ꯃꯌꯥꯝꯁꯦ ꯐꯦꯛꯇꯔꯤ, ꯏꯟꯗꯁꯇ꯭ꯔꯤ ꯂꯥꯛꯀꯗꯣꯏ ꯃꯌꯥꯝꯁꯦ ꯂꯧꯕꯨꯛꯇꯩ ꯉꯥꯛꯇꯅꯤ. ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯂꯧꯕꯨꯛ ꯁꯕꯨꯛꯇꯒꯤ. ꯌꯦꯡꯕꯤꯌꯨ ꯇꯨ. ꯐꯖꯅ ꯁꯤꯗꯩꯗ ꯃꯔꯨꯁꯤ ꯁꯤꯗ ꯆꯪꯉꯤꯁꯦ. ꯃꯔꯨꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ. ꯀꯨꯏꯔꯔꯣꯏ ꯑꯃꯨꯛ ꯍꯥꯔꯚꯦꯁ ꯇꯧꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯂꯥꯛꯑꯅꯤ. ꯌꯥꯝ ꯊꯤꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯊꯤꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯑꯦ. ꯌꯥꯝ ꯄꯥꯛꯑꯦ. ꯐꯨꯠ ꯑꯃ ꯃꯌꯥꯗꯤ ꯑꯗꯨꯝ ꯄꯥꯛꯑꯦꯅꯦ ꯃꯥꯒꯤ ꯃꯃꯥꯏ ꯔꯥꯎꯟꯁꯦ. ꯑꯄꯥꯛꯄ ꯖꯒꯥꯗꯗꯤ ꯈꯔ ꯃꯆꯥ ꯃꯆꯥꯁꯨ ꯌꯥꯎꯏ. ꯐꯖꯅ ꯏꯁꯄꯦꯁꯤꯡ ꯇꯧꯔꯒ ꯊꯥꯕꯤꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯄ ꯌꯥꯒꯅꯤ. ꯃꯁꯤ ꯏꯝꯐꯥꯜ ꯏꯁ KVKꯅ ꯄꯤꯕꯤꯔꯛꯄꯅꯤ. ꯁꯥꯏꯟꯇꯤꯁꯁꯤꯡ, ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝꯅ, ꯑꯩꯈꯣꯏ ꯃꯦꯗꯥꯝ, ꯁꯥꯔ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯗꯒꯤ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯔ, ꯃꯦꯗꯥꯝ KVKꯒꯤ ꯏꯝꯐꯥꯜ ꯏꯁ ꯃꯈꯣꯏꯗ ꯄꯤꯕꯤꯕ ꯇꯥꯕꯅꯤ. ꯃꯁꯤ ꯃꯈꯣꯏꯅ ꯄꯤꯕꯤꯔꯝꯗ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯥꯔꯃꯔ ꯑꯃꯅ ꯍꯦꯛꯇ ꯃꯔꯨ ꯂꯩꯕ ꯍꯥꯏꯁꯦ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦꯕ. ꯃꯁꯤꯗ ꯍꯥꯔ ꯄꯤꯕꯤꯔꯤꯕꯅꯤ. ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡꯇ ꯅꯠꯇꯅ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯌꯦꯡꯁꯤꯟꯕ ꯇꯣꯏꯅ ꯂꯥꯛꯄꯤꯔꯤꯕꯅꯤ. ꯆꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯁꯨꯃꯥꯏꯅ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛ ꯃꯔꯨ ꯄꯥꯟꯗꯅ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯩꯗꯧꯅꯨꯡꯗ ꯃꯤꯄꯥꯟ ꯇꯥꯡꯉꯣꯏ. ꯌꯦꯡꯕꯤꯌꯨꯀꯣ. ꯁꯤ ꯂꯣꯏꯅ ꯃꯔꯨ ꯆꯪꯉꯕꯅꯤꯁꯦ. ꯁꯤꯗ ꯑꯄꯥꯛꯄ ꯑꯃ ꯎꯠꯂꯛꯀꯦ ꯆꯤꯡꯁꯤꯜꯂꯒ ꯖꯨꯝ ꯇꯧꯔꯒ. ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯛꯑꯦ. ꯁꯤꯁꯨ ꯃꯁꯤ ꯏꯁꯄꯦꯁꯤꯡꯒ ꯇꯧꯔꯒ ꯂꯥꯏꯟ ꯐꯖꯅ ꯃꯦꯊꯠ ꯇꯧꯔꯒꯀꯣ ꯃꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕꯗꯨ ꯐꯖꯅ ꯁꯤꯜꯂꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯅꯤ. ꯃꯊꯪꯗꯗꯤ ꯅꯣꯂꯦꯖ ꯆꯥꯎꯔꯛꯄ ꯑꯃꯗꯤ ꯂꯩꯅꯔꯦ. ꯍꯦꯟꯅ ꯐꯖꯅ ꯃꯌꯥꯝꯁꯨ ꯃꯔꯛꯇ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯕ ꯃꯑꯣꯡꯗ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯣꯏ ꯂꯩꯅꯔꯦ. ꯑꯌꯥꯝꯕ ꯃꯐꯝꯗꯁꯨ ꯌꯥꯝ ꯂꯥꯏꯟ ꯃꯦꯊꯠ ꯇꯧꯔꯒ ꯐꯖꯅꯁꯨ ꯑꯩꯈꯣই ꯁꯦꯝꯕꯤꯕ ꯌꯥꯎꯔꯤꯀꯣ. ꯇꯨꯔꯤꯖꯝ ꯏꯁꯄꯣꯠꯀꯤ ꯑꯣꯏꯅꯁꯨ. ꯑꯗꯣ ꯁꯤꯗꯤ ꯃꯥꯒꯤ ꯅꯥꯀꯟꯗ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ. ꯑꯗꯨꯅ ꯄꯨꯂꯞ ꯑꯗꯨꯝ ꯆꯒꯨꯡꯅꯅ ꯊꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯁꯤ ꯂꯩꯉꯣꯏꯒꯤ ꯂꯝ ꯑꯣꯏꯕ, ꯏꯔꯤꯟ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯖꯒꯥ ꯑꯣꯏꯕ, ꯑꯗꯩ ꯍꯥꯔꯁꯨ ꯃꯇꯝ ꯆꯥꯅ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯀꯨꯝꯁꯤ ꯆꯍꯤ 2025ꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤ ꯆꯥꯟꯅꯈ꯭ꯔꯦ ꯕꯤꯖꯂꯤ ꯂꯩꯀꯣꯜꯁꯤꯗ. ꯁꯤꯗ ꯄꯤꯛꯅꯤꯛꯀꯤ ꯀꯩꯅꯣꯁꯨ ꯃꯐꯝꯁꯨ ꯌꯥꯎꯕꯅꯤ. ꯍꯧꯖꯤꯛ ꯄꯤꯛꯅꯤꯛꯀꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯂꯥꯛꯅꯔꯤ. ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯁꯥꯇ꯭ꯔ, ꯑꯣꯖꯥ ꯃꯌꯥꯝ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤꯁꯨ ꯄꯤꯛꯅꯤꯛ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ.
ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯁꯤꯗꯩꯗ ꯐꯝꯐꯝ ꯆꯥꯐꯝ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯊꯣꯡꯐꯝ ꯈꯣꯠꯐꯝ ꯃꯗꯨꯒꯤ ꯂꯣꯏꯅ ꯑꯦꯔꯦꯟꯖ ꯀꯣꯜ ꯂꯤꯛ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯐꯪꯉꯒꯅꯤ ꯁꯤꯗꯩꯗ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯄꯤꯛꯅꯤꯛꯀꯤ ꯁꯥꯏꯠꯅ ꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯄꯤꯛꯅꯤꯛ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯊꯦꯡꯕ ꯉꯟꯕ ꯂꯩꯇꯦ ꯃꯥꯅ ꯊꯦꯡꯅ ꯄꯥꯝꯕꯅ ꯊꯦꯡꯅ ꯑꯗꯨꯝ ꯉꯟꯅ ꯄꯥꯝꯕꯅ ꯉꯟꯅ ꯁꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯂꯝ ꯑꯍꯥꯡꯕ ꯊꯝꯗꯕꯤꯗ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝꯒꯤ ꯏꯁꯄꯣꯠꯁꯨ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯨ ꯄꯨꯊꯣꯛꯄ ꯄ꯭ꯔꯗꯛ ꯃꯌꯥꯝꯗꯨꯅ ꯐꯦꯛꯇꯔꯤ ꯏꯟꯗꯁꯇ꯭ꯔꯤ ꯀꯝꯄꯦꯅꯤꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅꯁꯨ ꯐꯖꯅ ꯃꯤ ꯃꯌꯥꯝꯁꯤꯕꯨ ꯊꯕꯛ ꯄꯤꯅꯅꯕ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤꯌꯣ ꯂꯝ ꯆꯥꯎꯅ ꯆꯥꯎꯅ ꯀꯟꯁꯤꯜꯂꯒ ꯊꯝꯕꯤꯒꯅꯨ ꯑꯔꯦꯝꯕꯗ ꯂꯝ ꯃꯥꯡꯍꯜꯂꯒ ꯐꯖꯅ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯨ ꯆꯦꯟꯕ ꯁ꯭ꯂꯣ ꯄꯣꯏꯖꯟ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯕꯗꯨꯅ ꯄꯩꯁꯥꯁꯨ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕ ꯄꯣꯠꯅ ꯄꯨꯁꯤꯜꯂꯛꯄ ꯂꯣꯠ ꯂꯣꯠꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯨ ꯆꯦꯟꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯆꯥꯔꯒ ꯑꯩꯈꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥꯁꯨ ꯑꯩꯈꯣই ꯁ꯭ꯂꯣ ꯄꯣꯏꯖꯟ ꯃꯌꯥꯝꯗꯣ ꯆꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯩꯁꯥꯁꯨ ꯑꯃꯨꯛ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯣꯔꯒꯥꯅꯤꯛꯀꯤ ꯏꯁꯇꯦꯠ ꯑꯣꯏꯅꯅꯕ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯒꯣꯔꯃꯦꯟ ꯐꯥꯔꯃꯔꯁꯤꯡ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝ ꯁꯤꯑꯣꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯗꯥꯏꯇ ꯂꯧꯃꯤꯟꯅꯔꯒ ꯌꯨꯝꯗ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯃꯌꯥꯝ